Pauda miyeng tabiribasingbu taramno saboloyana kurumzari. Ngasigi maroyo pauda Manipur Police Constable Mel Niputare Suba Base ki outpassing parade Chief Minister N Birena Saruk Yagna pangthokre. Masat ki advisor Thoksom Beyond ngasi Impalda purakre. Loyana AFC Thawalna Upsamanta ku maithiba piduna 15 DSA trophy ki final sangkre. Hauzik mapungoy paulo birasi. Manipur Police Constable Melgi Niputare Suba Base ki oina outpassing parade ngasi Manipur Police Training College Pangai da pangthokre. Tharamadu Saruk Yadna Chief Minister Nongthombam Birena Haiki Lebak asigi amadi state asigi security forcing mathau tarabadi Lebak asigi damakta kathokadabani. Ngarang nahal Puama district ta lan lak pasunataba manga onsinaraga kapnaba sunataba bus talak saba CRPF Nipu terrorist sing hatkre adugumba Pakistan insinba terrorist adu Indiana makhoi mathakta sabchana pakhum pinaba lalong hokre asigumba terrorist sing asigi mathakta pakhum pinaba akhoi matam punamakta sem sadna legadabani India ya apun basaktam Manipur ya apun basaktam leminari ba akhoi punamak lining ki khenaba thamdana hingminaba habasi akhoi gi thongni Masibu pilda ukadaba sina ngasi pangtholiba passing parade asina ukadabani lining ki khenaba leiraga mina mibu khenana yengba yaroi leba ki khenaba leiraga yengba yaroi aikoina matam kudimakta lining ki khenaba miyeng yengloidabani Manipur Police asi India ki apun basakta ngak nabagidamak leiribani ngasi passing parade tobada saruk yariba sing thaga paphongdaladuna Chief Minister na makhatana haiki Aikoina hiram kharada haibadi lebaki state ki India ki apun basaktam Manipur ki apun basaktam da yumpham oiba principal adu kaidanungda compromise toba yaroi matam punamakta uniform da force oina leiriba singna kaidanungda politics sangloidabani sahi amaga tha 13 khata ngari balenga asna tokiba thabak singa sahi manga taruk leirakpa mamang gi lenga na paikhalakpa thabaka khenaba du miyamne hena khangle Kalla ba sahi kya lenga lamba singa sahi kya namduna leiramba thabaki interview kya hauzik pali balenga asna loina haidukna miyambu pukning leita hale law and order ki phibangi matang recruitment tawraga phol ngaida leirakpa naha kya gi phol lauthokre kumjal isingani tara humdoi base ki su Manipur Rifles ki mathang haidukna pending lehalagli basi thabak aduda senja thumja sanglakla matamda pending leirakpani asigumba thabak mayam ano balenga asna solution purak laba matamda miyamda awaba leihande masing amlibasi ano balenga asi transparency leiba miyamda thamkiba thajabadu thabakta onthorakpadagini maramaduna ngasigi passing out parade saruk yakiba security isilinaw singna magi posting mafamda satlaga ningthina duty tawgadabani haiki soiba ngamba lekana passing out parade sida mai pa ba success hoiraba loiraba Police Constable, nasidagi di law enforcing agency, Manipur Police Department ki ilangan suru oiraba adugumba isa sing inaw sing. Makoy ki physical fitness, makoy ki mental preparation si ugo matamda ay trainer singo ay kakatabang amde zati ki kena ba ugo pangamoy. Punamak uniform sila pulakada Bharat ki oiba ama apunba Manipur oiba apunba do ngasi koina uwak ngisi ngasi ki tharongi manung channa 47 base civil police constable mel 2018-19 asida position lawrakraba miyoi singda mana mathum su entoki mana phanglaba singdi base in PT da sales number 1 kangujam inauba base in drill dana sales number 77 Kundrakpam Chandrakanta base in weapon da sales number 43 Laurembam Suresh Maitei, based in Muscatrina, chess number 24 Laisham Sanjit, based in Elite Subjecta, chess number 31 Pijam Biju, based in Loda, chess number 48 MD Iqbal Khan Amadi, overall the Kwaitagi Pavana, chess number 24 Laisham Sanjit Nataki. Citizenship Amendment Bill 2016 ihogi matangda irang thokpa yaba wahi wata sing
सोशल मीडिया संदोकपगी मरालदा था असिगी तरा मंगादा दिल्लीदा लेबा बरागी युमदगी फाखिबा मसाद के एडवाइजर थोक्सोम बियोन ngasi इम्फालदा पुरखरे तुंगदा महापु लम्फेलदा लेबा CJM की कोर्टदा पुथोकला मतुंग पुलिसना थांगलखिबा रिमांड कोर्टना रिजेक्ट तौरगा बियोन बेल पीखरे कोर्टगी बेल पिराम यम हराव हाइतारे नहांगी से पाखतपा नुंगाइतबा मैम लेरमे अदो हजकी होय हजकिना पीरि ngasi pangiba कोर्ट न पिरुदे न अरेबुदे नते अदु हजकी ओइनदि आई यामना नुंगाइबा कोय अदुगा आइबु सपोर्ट तबिरिबा आइबा मणिपुरी मियाम पुना यामना थमोइदा चेना to complete their investigation. In the meantime, we on behalf of the accused person, we also submitted an application for making objection to the remand application filed by the police. And after prolonged hearing, the court released Thoksom Bion on bail on his execution of personal bond of rupees 30,000 along with a surety bond, a surety of rupees 30,000 of like amount, I mean 30,000. Board of Secondary Education Manipur Bosem Naloba Class 10 gi exam hayengdagi hagudoriba siga Marilena Bauprada leba Bosem office da pangthokpa Paugmi Phamada Bosem Secretary Dr. Sithung Mary Thomas na Mairoi Singdaya proposal pirakli Paugmi Phamada Bosem Secretary Dr. Sithung Mary Thomas na hai hayengdagi hagudoriba Class 10 gi exam asida puna examination center sang kuntrama panda nupa Mairoi lising 19 samri yankhainthoi amadi nupina lising 19 dramathoi puna Mairoi lising kuntra taret sahung kulumdoi na saruk yagadori exam center si akoibada pamdaba thodo thoknaba dara sam nipu marigi athingba salainaba khangan kibasu laikhrabani loyana Manipur gi DGP da exam center kudimakta police personnel thambina basu khangan kre exam asigi section tharang lokotpo ina center kudimakta CCTV camera singbasu install tawragani Singdalaiba examination center manga tarada self center tariba sisu mathang sahidagi di self center tadnaba honaragani haiki. There are categories of officers that have been appointed by the board to ensure the smooth and successful conduct of the examinations, like the supervising officers, the officer in charge of the centers, the assistant officers in charge, the flying squads, and different student organizations who will be volunteering to see that the board exams conducted smoothly. Amaramda Bosem Controller of Examination KTK na phangdarapada exam asi free and fair on sathagani hayaduna Mairoi sing na tawa pambai su sinadana ba appeal tokiboloyana media kuthangda OC amasung AO singda exam asi phajana pangthokna basu khangalakli Exam paper check tawada lokholapagi thoda ama oina hana science ki paper physics chemistry madi biology asi oja amatana yenglamba adu handaktagi di tongan tongan ba oja singna yenglagani haina su phondorakli exam asi Bosem retired teacher madi private school gi authorities ni yengsingani exam asi da mima nadraba Mairoi singoina di tongana exam thabai kudong chabasu leiri thoramadu da Bosem chairman TS Kiran Kumar su saryaki Lenga ke aya bayawduna lana yoiba wet bridge amata hangba yaroi haina Kaf and PD gi minister Karam Siamna phongdokre Babuprada laiba all secretary ta pangthokpa pawim phamadu minister na hai logi wangmada aya base sang yawduna highway truck welfare organization hito wona jiri bangi gular tholda wet bridge ama hangliba si lenga na kudaktagi thingjile hito wogi makhada thabak toriba wet bridge asigi matangda concern oiriba lenga asigi Kaf and PD department amadi DC na kupa report ama lokhatpada sel sang yaramdaba aingi wamda satharamba thabak ni haiba khangba ngable kanaguma mioi kharana lanai sandalam bida sathariba thawang asi lenga asi Kaf and PD department na kumjali singani mapan gi legal metrology eki makhada thingjinbani lenga ki Marilena department ke ayaba yawdan Jiribam district manung chana leiba gular tholda sathariba wet bridge asna lamdam asigi miyam da samam nabamadi irang kaya marum tholakpa yabagi asoba thajaba ma lei maram aduna wet bridge asibu thingjana ba phirep lobani hiram asigi matang da so Marilena department loyena DC amadi SP singda aiba serol ama thajuna khangan gre hairi Headquarter 9 sector Assam Rifles ki miyang makhada Thawbal da leiba 26 Assam Rifles na sinduna
ngasi Thobal District ki Wangbal da leiba Integrated Rural Development and Education Organization IRDO All As Home da leiba kana lejatraba amadi masa masu singna inthok piraba ahal singbu lemna layeng pibatan tana chaklen bijakre Assam Rifles na sotharaba amadi lairaba miyam mutengbang pibagi leptan sotharakpa khongthang ama oina pangthokkiba ngasigi lemna layeng ba amadi chaklen bijabagi thoramaduda Thobal da leiba 26 Assam Rifles ki Major Rakesh Ranjan IRDEO की सेक्रेटरी KS कुमार अमदी सीनियर सिटीजन्स फोरम की चेयरमैन डॉक्टर राजेंद्र सुसरुक याकी थरम मदुगा मरी लेना IRDEO की सेक्रेटरी KS कुमार ना फोंदोरकपदा IRDEO सी इंडिया की ओइना रीजनल रिसोर्स ट्रेनिंग सेंटर अमनी सेंटर असिगी मखादा सिक्किम याउना नॉर्थ ईस्ट की स्टेट सिंगलई असिगुंबा सेंटर असिगी ऑल एज होम असिदा मियोइबगी मिनुंग सिगी मखादा आसाम राइफल्स नततना तेंगबांग कया पिबिदुना लागली ngasisu lemna layeng biba amadi dakar oiba hidak langthaksing lemna piba amadi chaklen pijabiri asigumba Assam Rifles ki khongthang sing asi yamna sauna thaganingai oiba khongthang ni haina apemba phongdaragli Lengak na corresponding rules pidabana Ukhrul district ki manung chana laiba autonomous district council ADC mathau tawduna lairi haina district asigi ADC chairman Dr Yaron So ngalungna Major Khulda laiba Manipur press club da pangthokpa pawgmi pha amada phongdokre pawgmi pha amada man makhata na hai lamdamasa lairiba elected member kuntarwasi lenga asigi chief minister N Biren na mathau tawlagani amadi sahi amada crore kunthani pandagi crore nifu phawbagi sampam thadaduna mathau tawangani haina phongdokhiba lairabasu ngasi phawba thabak tawon thokhiba laitri aduda sunatana haukiba kumjali singani amada matamadugi chief minister RK Dorendrona tribal area singda 6 schedule chatnaragani haibagi thajaba thamkhrabasu hojik phawba thabak oina onthokdana leiba si laibak thibani masi athuba matamda lenga na miyeng sanghaningi ADC singna paithalakpa sakha khongthangi thabak tharom kya da hen mapung phaba ama oina bagi damakta employees singi tolok matam sana pibadantana pension scheme thambiyu department singi oiba infrastructure amadi employees sing matik jana thamnaba honabada lenga na miyeng sangbiyu loyana Landam asigi MLA humphuna su thabak tawdana lairiba ADC sing asibu mathau tahonaba honabada asoba thodang lahoningi haina phongdokhi salaries of members and councillors of these Parishad, Jila Parishad and the municipal council have been increased. Members' salaries have been increased. But no such increase of salaries for the ADC councillors of Manipur have not been given so far. So we have been asking the government to increase the salary of the district councillors. Jiribam district taki kilometer kuntarulom chalaga leiba Borobekra subdivision da Kasa district ki Lakhipur subdivision gi Bubol Khal Punji dagi yum mapan gi angang 13 yauna punna nupa nupi miyoi nifu marina langjelakna Bharat Nirmal Rajiv Gandhi Seva Kendra building Borobekra da relief camp hangdan leiba phamaduda Children Welfare Committee CWC Jiribam gi member L Bridget Singh amadi advocate L Roman Singh anina lusing bati mamana satuna yengsingkre khongchaduda pawmi singsu loinakhi miyam adugi awaba sing uroduna ngasi ayu pung 10 rom taba matamda Jiribam gi mayonda leiba Children Welfare Committee Jiribam gi members sing na laduna pikliba angang singi awat apa yengsin bagloyana seng kg mari su khusinakhi loyana pikliba angang singda athuma hauyenki Matamadumata All Jiriba Hindu Jagaron Association su selgi mateng su pangki Jiribangi promising na mapamaduda satna yengsilubada L Bridget Singh member na phongdorakibada aikoina laksariba si pikliba angang 13 yawi haibaduda angang singi khalaga laksabani kem asida aikoina ahawatum khara pijage amadi jeng bek mari khak mateng pangjage masida antana hauji angang sing asida watliba phirol amadi medical gi awat pasu koknaba honajage haina su phongdokhi United Development Committee 6 Kairao Kendra Secretary Assam Roman Maiten Haikre Manipur Sarkar ki PSJSY gi makhada MSRDA gi Kairao Kendra da RCC thong ahum sanaba MLA Ramesor na hapa program asigi thong sanaba pai by agency na minus standard thadarak pasna thong asi sabang asi dagi thingjele wapam asing asi press club da pamising unabada mahana phongdokibani mahana makhata kibada thong ahum asi sabada
minus salodaba quality mental togudaba agency amada sinabiu kendra asi manung delaiba yaibi thong iraima thong amasung uruk muslim salang khong asi sanaba lising ani tara manga tara taruta sanction tokibani hauji GST lakpadagi posai tangbana maram oiraga minus sataba quality mental togudaba agency amada thong asi sanaba sinabiu punna lupa crore 3 nipalom sangadaba thong asi minus salaga lupa crore mangada thabak suba tarabadi quality control tawraroi praja miyamna pamiba thonggi apakpa amasung asangba phangba ngamlaroi maram aduna lising ani tara mapan kungi work tender da hapna quality mental tawna ningthina sembinaba hotnabiu haiki Kero kene menung jana lai ba ini tham pedi work quality maintain tam na sulo ngam gata ini apni agency mana pe jaga da amra sanga ga apni thamuk che mapum phana pasara quality maintain tam na subiu hai ba ofam se ko sis kero kenda united development committee ki secretary mo ina aina nyam da city bawjin vision ni Kangpokpi district manung chanba Phalenko Hill Range da leiba Thongbul amadi Aijiyang Khulda thaba kani pambi sing mangan kre NAF NCB Home Guard Imphal East District Police amadi 7 MR gi apun bati mamana ekar chamsuna manga tharamba mahai oina opium kg lising ama sopna yankai puthokada pambi sing adu ngasi mangan ki ngasi gi security ki timadu NAF ki SP Saklemba RK na lusing ki horsepower lising taragi pangalai by engineering panba ahanba diesel dagi electric ta onthokraba locomotive ngasi Prime Minister Narendra Modi na Varanasi ki DLW dalam thakre PM Modi na DLW campus ta pangthokpa exhibition on locomotive su yengsing ki Ravidas Janmasthali area development project ki so PM Modi na urep uyung tamki thoramadu da wangamuda mahana haiki government scheme sing khudong chaba sing adu jat dharma khaidana miyoi khudimana phangani jat dharma kuchu kumel loli gi matang da khenaba laitaba India amagi manglan Sen Ravidas na manglam ki government education income medicine amasung irrigation da hena miyang thamli lupa crore lising amasam nifu sangna saba Mahamana Madan Mohan Malviya Cancer Hospital amasung Baba Cancer Hospital PM Modi na sangakre MMM Cancer Hospital adu Banaras Hindu University BSU amadi Baba Cancer Hospital na lahatarada sabani Army na haikibada CRPF ki gari singda Pulwama da landakrabagi matung pung chama phadringai Jais E Mohammad ki lusingba sing pham lauthokre district adugi Piglema da area thokiba thaudo adugi matang da samlapa pawdamaduna 15 Corps Lieutenant General KS Dilona haikibada JEM lusingba singbu Pakistan amasung masigi spy ISI na control tawi CRPF ki gari singda attack sathakiba JEM ki top commander Kamran mafam lauthokre attack adu matang da hauzik kana thijeli soklaba CRPF jawan singi phibam phagatle beli adu gi ahlaman singda makoi masa masu sing lalhobada yaw prabasing adu sangjarak nabakana hayu haina su appeal tawki February 13 da attack sathakiba pham 2 kilometer 30 thoram lapa Pinglamda Security Force singa khuthokna baithorokta JEM terrorist ahum sire army major ama yauna jawan manga su sire hairi Sanabagi pauda District Sports Association Kaksina Sinuna Association Playground Satarakiba 15th DSA Trophy 2019 gi ahanba semi-final match ngasi sanakre match aduda Athopam Football Club AFC Thobalna United Brothers Sporting Association Upsa Mantapu Panjal ahum amada maithiba biduna tournament sigi final sangba ahanba team oire ngasigi panjang singadu ahanbada AFC gi jersey number 16 Premjina match ki minute kulum doi chapel sanki ani so panjana team asima ki jersey number 25 M Okena minute yankhai thoi chapel sanki bani ahum suba panjal so AFC ki jersey number 16 Premjina match ki minute yankhai doi chapel sanki aduga upsa gi panjal amadu AFC ki jersey number 5 Okena on goal oina AFC ki mayo sankibani Nipalak suba Assam Rifles Major Bob Cutting Tournament ngarang TNL ground ukrul da hudokre tournament sa nupa ki football nupi ki volleyball baby league football amadi sa score competition yauri hariba tournament si thasi tangkulum de phawba thagani laikidraba tangkul legend asigi rit laying ceremony laliba tangkuni panda mantri pukri da leiba ma ki mayum da pangtholagani Major Bob Cutting Tournament asi IGR Sauki Miyang Makhada 10 sector Assam Rifles Somsai Battalion Sinbani Tharong asi hodokpada maruina tangkul naga tribes gi makhal mathal gi tharong kya pangthoki loena
Indian women footballer Bala Devina toss paidun selura matungda hodokhi thoramaduda 10 sector Asana Rifles ki officer ching commander Colonel Paramjit TNL ki president Hopping Sun Simre TSL ki president Grace Hatsang John Khating Mahakloina Biamadi Masa Singh Susal Yaki February ki tang 1938 hoduna All Jiribam Sports Association Asa Jiribam na sinuna Jiribam High Secondary School ki playground da Team 7 KSS Noni Gopal Memorial Invitation Football Tournament 2018-19 gi ngasi sanakibani suba preliminary knockout stage match da Mongoloid FC na Barak Brothers United book goal Marish Noda Maithiba Pikre hayengi match da Sisha Tamenglong amadi Singrabon FA team na sanagani ngasi gi match aduda first half amangda Team animak na goal amata sanaba ngamkhide second half matungda Mongoloid FC ki sanaroi John Marna 82 minute da goal ama sanduna account hangdoki matungda team adugi Samuel Pairem na 108 marputaro amadi marputara suba minute da goal ahum sanduna Mongoloid FC team na Barak Brothers Union bu goal marisinoda maitiba piki hoji arabada mara pamka na bijari Manipur Police Constable Mel Niputare Suba Base ki outpassing parade Chief Minister N. Biren Saruk Yagna Pangthokre Masat ki advisor Thoksom Beyond ngasi Impal da purakre loyana AFC Thawal na Upsaman taku maithiba piduna 15 DSA trophy ki final sangkre ngasi gidi imas padam pijaba matang ngasi loisinjare mieng tabiri basingbu amukana rumjare